ningsing wakhal khanpham thokte kumpam khangdabana mahak tumina leishinbada takre salai ngan baso ningsing gi phibam khangbana adu kana taksiludre walang ingangang nada ningsing bu yum phawba thingbiramaga salai mayumda hanjinba pamdraduna wangthoi gida mu yoksalagle wangthoi bu hana kaulak tawdana chumdring magi maruptugi kadamna changlagle mamungda makhong thanggatuna isisi kai tumiba wangthoi dubada salai nganba hogdokada pataladuna jemuk lauda changsilaga maglaba phamungdugi mataida salai so khungumne karine nongkhaknom ni hiptharei tongi ba khungupto hipna lam lamduna fatfat animak lakthoga makada thadei bukete yauriba phone do amuk masa chepkhatuna lakthoklaga yengi kari sumelu batawda amuk thamkhre machi amada masidagi salai longna hiplaga mamit panglaga wakhal khanba hore hojik ningsing makhoi ani na sanarapa wari ningsing gi wahai wata ningsing gi mato khuding makto ningsing uraga salai mathanta momonokche mamangai makhoi gi mamang maktada atopu nupada ningsing bu pamjai nungsije hairakpa matamda ningsingna sakta khana khumkiba wahai wata singdo loina ningsingi nokfe tawraga mathanta soli aingondadi kemta hairakte ma pangga pangsinaraga lei hak adumna mangbaya manglaga salai nganbana nakana tumliba wangthoida kuningna kakka khandun hangdoi wangthoi so uron sarol masadu lengai wangthoi tabro hogolo wangthoi mamit pangboi pangdoboi tangna khumlei kaino nupi mayamga aikhoi nungsigase yamna khenari se kaigino aikhoi nungsini dana dubude atopa nupi singduna atopa oibagi mase mapunsida nupa mukta koiraktriko maboi koiba higadrane as koinara matumda haijarakto putubu haina wangthoi yawolaga phaglanglamda mok thokonsinki adubu kuihaude wangthoi mamil mana yungkhalaga makoktu khak phatlei thoraga nakana tumlibu salai ri yenglei nangdi karam kalamiba kamaina changaga aigi nakansida tumamiba salai su wangthoi da yenglaga haire ngagoi kaino ai hibthabagani ibani wari sanarido kai matang kai wari ai bu wangang gibro akhoi nungsi gi matang ibani gi wari akhoi nungsi kedorgi akhoi haino nungsi do mayo nate nungsi haino ningsing hen bi hai ai khakna akhoi nungsi haina kogi wangthoi masado yawola aga salai ga chamanana longna hiplaga hari ibo nanga tinani gaidigi nungsi se ai ga hana tinabani ai ga tinabadagi nanga mukona tinarapani lamdi pangko khopchilakana tinaba maru bhaiduga nungsinaba nupa aisiga khenaba khrale koida koina rabdungai wangthoi matang jai khangde jade khangde ai haifum to phom mai khangda kai masaido mangonda hairuri asingba hairwa ise ado aina hairiba nungsi khwaido tang onaba phajaba watpa male nungsi aina phongdokpabu onaba male haise kaino salai yam phajana munna khantharaga phajaba wahina hainingi ado as isau langwai kari wai haidokre ai amuka halaga phajana hainingi nupi themba nupi da wangangba yam haidaine nangbo kedorba dugang sina kai deino da atopadadi kai kai de wahinu khangde phajaba mawung taba wahai pangthok thokpani ado akhoi nungsidadi yade magi mamituna khak yenglakpada ai mihul ayo magi maching mata duga hojiktada ai kari nungi hairubano khale tinarugum se kainaga number block tawradi nangna khara thembiu ko wangthoi ado mabu kai hairke habani kem hairte kemte hairtabrane hairte chaibadang warusu seiro saubadang warusu sau adu nati wahai amate hairte ai am chingnari mana ai lana loromdoi male nangna nupi khara koiganmanina mana nangdo thajaramdodi mandi salai nganba tumina mangaga leirambadagi longna fu hogolaga khongrai chandana phamlaga wangthoida muni yenglaga hari mana ise priboini kainaga khalamga wangthoi irai laina khunduri
ꯈꯜꯂꯝꯒꯅꯤ ꯀꯃꯥꯏ ꯈꯜꯂꯣꯏꯗꯣꯏꯅꯣ ꯅꯠꯇꯦ ꯋꯥꯡꯊꯣꯏ ꯑꯩ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯠꯇꯗꯗꯤ ꯄ꯭ꯂꯦ ꯇꯧꯔꯛꯇꯦ ꯑꯃ ꯀꯣꯏꯅꯔꯅꯤ ꯇꯣꯛꯅꯔꯒ ꯑꯃꯃꯨꯛ ꯀꯣꯏꯕꯅꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯅ ꯑꯇꯣꯞꯄ ꯑꯃꯁꯨ ꯀꯣꯏꯁꯤꯟꯕꯗꯤ ꯇꯧꯈꯤꯗꯦ ꯑꯗꯣ ꯀꯣꯀꯣꯒꯤ ꯃꯇꯨꯡ ꯀꯅꯥꯝꯇꯗ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯀꯣꯀꯣꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯥꯞ ꯇꯥꯍꯧꯗꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯥꯒ ꯇꯣꯛꯅꯈ꯭ꯔꯤꯗꯣ ꯑꯩ ꯅꯨꯄꯤ ꯑꯃꯠꯇ ꯍꯛꯆꯤꯟꯅ ꯂꯧꯔꯒ ꯀꯣꯏꯅꯈꯤꯗꯦ ꯆꯞ ꯃꯥꯟꯅꯩ ꯀꯣꯀꯣꯁꯨ ꯑꯇꯣꯞꯄꯒ ꯈꯦꯟꯅꯕ ꯂꯩꯇꯦ ꯅꯨꯄꯤ ꯑꯃꯗ ꯆꯞ ꯌꯨꯡꯅ ꯂꯨꯞꯄꯒ ꯅꯨꯡꯁꯤꯕ ꯑꯩ ꯉꯝꯂꯛꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯀꯣꯀꯣꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯨ ꯌꯥꯝꯅ ꯌꯦꯡꯊꯤꯕꯒꯨꯝ ꯇꯧꯏ ꯑꯗꯨꯗꯤ ꯀꯣꯀꯣ ꯂꯥꯟꯗꯤ ꯍꯧꯅꯁꯥꯅꯤ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅꯤꯗ ꯖꯦꯂꯁ ꯄꯣꯛꯄꯗꯤ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯣꯀꯣꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯏꯕ ꯏꯃꯥ ꯏꯄꯥꯅ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯔꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯑꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯅꯅꯤ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯀꯣꯀꯣ ꯍꯦꯟꯖꯤꯟꯕ ꯋꯥ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯅꯨꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗ ꯑꯩꯅꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯈꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯥꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯀꯣꯀꯣꯕꯨꯗꯤ ꯂꯥꯏꯔꯤꯅꯤ ꯑꯗꯣ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯋꯥꯡꯊꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯩꯒꯤ ꯅꯨꯡꯁꯤꯅ ꯑꯣꯏꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯈꯣꯏꯕꯨ ꯀꯅꯥꯅꯣ ꯄꯣꯛꯄꯤꯔꯦ ꯁꯥ ꯀꯩ ꯎꯆꯦꯛ ꯋꯥꯌꯥꯗꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯤꯗꯕꯨ ꯑꯩꯅ ꯃꯈꯣꯏꯗ ꯀꯔꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯌꯥꯎꯔꯤꯒꯦ ꯑꯩꯕꯨ ꯉꯥꯎꯋꯦ ꯍꯥꯏꯒꯦꯁꯨ ꯍꯥꯏꯖꯁꯅꯨ ꯃꯥꯂꯦꯝꯁꯤꯗ ꯃꯆꯥ ꯑꯃꯠꯇꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯎꯗꯦ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯦ ꯋꯥꯡꯊꯣꯏ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯕꯨ ꯃꯤꯅ ꯊꯤꯅ ꯆꯩꯒꯦꯁꯨ ꯆꯩꯁꯅꯨ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯀꯥꯏꯅꯕꯗꯤ ꯉꯝꯒꯅꯤ ꯑꯩ ꯅꯨꯡꯁꯤ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ ꯅꯨꯡꯁꯤꯒ ꯆꯥꯡ ꯇꯝꯅꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯩꯁꯨ ꯑꯣꯏꯗꯕ ꯀꯨꯝꯈ꯭ꯔꯦ ꯌꯥꯝ ꯂꯥꯟꯅꯁꯨ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯂꯧꯒꯅꯨꯗ ꯃꯃꯥ ꯃꯄꯥꯗ ꯁꯤꯡꯅꯕ ꯐꯠꯇꯦ ꯁꯤꯡꯅꯔꯛꯅꯕꯗꯤ ꯃꯈꯣꯏꯅꯤꯅ ꯁꯤꯟꯕꯅꯤ ꯋꯥꯡꯊꯣꯏ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯄꯥꯈꯠꯄ ꯐꯥꯎꯏ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯁꯂꯥꯏ ꯅꯪ ꯂꯨꯆꯤꯡ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯃꯥꯒ ꯕꯕꯥꯒꯅ ꯃꯈꯣꯏꯒꯤ ꯏꯗꯧꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥ ꯂꯣꯏꯁꯤꯜꯂꯝꯃꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ ꯑꯁ ꯅꯪꯁꯨ ꯈꯤꯇꯪ ꯍꯥꯏꯕꯗ ꯈꯪꯗꯦꯕꯣ ꯋꯥꯡꯊꯣꯏ ꯇꯁꯦꯡꯅ ꯑꯩ ꯈꯪꯗꯦꯕꯣ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯆꯔꯛ ꯆꯍꯤꯡ ꯅꯥꯏ ꯑꯃꯁꯨ ꯂꯣꯏꯅ ꯏꯁꯝꯗ ꯁꯝꯅꯕꯒꯨꯝ ꯇꯧꯏ ꯀꯔꯤꯅ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗꯦ ꯑꯩ ꯈꯛ ꯅꯠꯇꯦ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯚꯥꯞ ꯑꯝꯇ ꯇꯥꯔꯣ ꯂꯨꯆꯤꯡꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯈꯪꯍꯟꯕ ꯇꯧꯗꯅ ꯃꯈꯣꯏꯅ ꯌꯨꯝꯗ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯇꯁꯦꯡꯅ ꯃꯣꯏꯅ ꯌꯨꯝꯁꯤꯗ ꯊꯣꯛꯂꯛꯄꯁꯦ ꯑꯩꯕꯨ ಉನಿꯡꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯕꯨ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯒ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯒꯦ ꯈꯟꯕꯒꯤ ꯑꯣꯏꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯃꯦ ꯑꯩꯅ ꯌꯥꯗꯕꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯇꯝ ꯁꯥꯡꯗꯣꯛꯑꯒ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯆꯪꯈ꯭ꯔꯒꯗꯕꯅꯤ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯨꯆꯤꯡꯗꯤ ꯈꯪꯕꯖꯥꯠꯂ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯥꯗꯤ ꯍꯧꯕꯗꯒꯤ ꯈꯪꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ ꯂꯨꯆꯤꯡꯗꯗꯤ ꯅꯪ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯟꯅꯗꯤ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯔꯝ ꯂꯩꯇꯅ ꯃꯤꯒꯤ ꯂꯥꯟꯖꯗꯕ ꯃꯆꯥꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯂꯨꯆꯤꯡꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣꯏ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯥꯜꯂꯝꯃꯣꯏ ꯃꯥ ꯅꯨꯄꯤꯅꯤ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯃꯥ ꯁꯣꯏꯗꯅ ꯏꯀꯥꯏꯈꯤꯅꯤ ꯊꯕꯛꯁꯦ ꯍꯧꯗꯣꯛꯄꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯍꯥꯟꯅ ꯑꯩ ꯃꯥꯌꯣꯛꯅꯈꯤꯒꯦ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯂꯨꯆꯤꯡꯕꯨ ꯎꯅꯒꯦ ꯅꯍꯥꯟꯃꯨꯛꯇꯤ ꯃꯗꯨꯗꯣ ꯈꯒꯦꯝꯕꯅ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯈꯤꯕꯗꯥꯏꯅꯦ ꯑꯩꯗꯤ ꯁꯣꯝꯗ ꯈꯒꯦꯝꯕꯅ ꯂꯨꯆꯤꯡꯁꯤ ꯄꯥꯝꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯈꯟꯕꯅꯤ ꯈꯒꯦꯝꯕꯁꯤ ꯅꯨꯄꯤ ꯄꯥꯝꯕꯒꯁꯨ ꯐꯥꯎ ꯃꯥꯜꯂꯤ ꯁꯂꯥꯏ ꯋꯥꯡꯊꯣꯏꯒꯤ ꯋꯥꯈꯜꯗꯨꯗ ꯄꯩꯅ ꯈꯪꯉꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯈꯒꯦꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯂꯨꯆꯤꯡꯕꯨ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯣꯛꯄꯒꯤ ꯃꯤꯠꯌꯦꯡ ꯅꯠꯇꯦ ꯅꯪꯅ ꯋꯥꯈꯜ ꯑꯃꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯥꯅꯕꯨ ꯅꯨꯄꯤ ꯄꯥꯝꯕ ꯄꯣꯛꯂꯛꯑꯗꯤ ꯄꯣꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯨꯃꯤꯠꯇꯣ ꯈꯒꯦꯝꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯅꯨꯡꯁꯤ ꯑꯃꯕꯨꯗꯤ ꯈꯒꯦꯝꯕꯅ ꯂꯨꯆꯤꯡꯒꯤ ꯃꯔꯝꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯒꯤꯅꯤ ꯂꯨꯆꯤꯡꯅ ꯑꯃꯨꯛ ꯀꯩꯗꯧꯔꯝꯕꯩꯅꯣ ꯍꯥꯏꯁꯦ ꯃꯗꯨ ꯈꯒꯦꯝꯕꯅ ꯍꯥꯏꯌꯨ ꯌꯥꯗꯦ ꯑꯩꯁꯨ ꯀꯟꯅ ꯇꯛꯁꯤꯜꯂꯨꯗ꯭ꯔꯤ ꯀꯣꯟꯅ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯃꯃꯥ ꯕꯕꯥ ꯍꯣꯏꯗꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ
Leiteda. Akhoi nungsi uningi. Hojikta unaraga lai natro. Hanadi university da nunti unarambani. Hojikna nong phado khak unarabuse. Masidadi ai ngawro chendoreda. Irang se magi. Adi karam kanagino nang nungsibu nungsire haiba khangwa ngamkhibuse. Mamangi aigi birthday numitagi. Kokona departmental laga birthday pangthokibada natro. Hoi, numito. Aigi khwaidagi waba, khwaidagi nungaitaba numit oikhi. Kaigi. Nangdi sononina adusu khawai. Tarang michet chaladana. Nangonda loina tainar pusur. Numito nangonda su yamna penkidabna ina. Aina kaigi. Kaimta su khangjadaba, kaimta su yaujadaba ibo. Kokona sinma birthday party da nang su khuba ko khuraga yamna supportive oikidaine. Sathoe, adudi nangi na mai yengaga khubi bani ho. Aine hena ne hainade nangi koko aibido. Numito aina ko ngaw khara lewangthoi. Kaigino mukhaina hangdoga kiribo. Koko gi birthday cake to aingoda humu khakhibani. Chahi khudingi nungsina aigi cake sabiduna aigi birthday dum pangthoga lapani. Aduga numitugidi maigi birthday tawbikhidi cake sabikhidi. Aduga aingoda single message ama phawba tharakhidi. Wish tawbirakhidi. Birthday numitugi pung 12 phawba ai magi message ngaikibani. Maga igagi WhatsApp chat tagi ai big sungjat chatana phone gi screen thandana yenglaga adum leibani. Adubu ma aingoda message ama phawba tharaknabagi typing tawbagi mami phawba ai nokhidi. Asukthina aingoda nungaitaba pogluribase karigino. Angawbugum magi wish magi message aina su khawram luribase karino khantharakpada aina mabu lona isana bo khangjada mabu nungsiduna leramle haibase numitudagi aina khangma ngamkhibani. Wangthoi munna taba yaba dar matungda khanjana dun hari. Nangi birthday numitubo aibo manglane mangnatida. Salain hanglai kaino ahing nong yaidara nungalamdaidara kaino khangri. Nungsina ingonda phone tawraga ngasise salai gi birthday ni cake samina silo. Atopa henba khrasu silangba pami mating tawbiyo kaina harakhigum tawbani. Ai yam kana tumba nungai khalakpa matang oibagi ba men tahawdre. Masu kem harakhidre. Adum call ka ba mal. Mabu nangi birthday di kawrida. Wangthoida muni yenglaga serious taba maithongda hanglei salaina. Call history do amta yeng. As adu kuirabudubo. Chahidi phadridana yawbre yengo aigi dedo. Yawrong khigadrane. Yengda yengomi wangthoi. Wangthoi mon mayada makuna humduna masagi mobile ko thithiri. Phone do lauthoklaga ningsingi call history da changduna chingkatuna yenglei. Salaingan bagi birthday do thiduna asum yenglakpada uchina china thengnari. Numitugi nongalamdai pung 3 rom tapa matamda ningsingna wangthoida call tawrupagi history lerami. Phone wari sanakhibagi 3 minutes ka second khragi matamsu chapchana yawarmi. Madu he ubaga salai mamai khanglai leithokiduna tumin ayeng mamada yengduna lerami. Numituda mahangna kari tawkhiba ningsingi mawng matongna kamdokhiba mathang loina ningsingna bu khonai. Nong mata thengna class laktaba ningsingna numitumadi mani thengna lakhibani. Kokona sinma birthday party do hekloikiba ikan kanadana ningsing class changlakibani. Wangthoina birthday gi cake sadraba hangbada ningsingna wangthoi gi machin mendana class tagi mapanda intokhiba. Numitudagi hauragani asi phawda ningsingna mangonda hanagum ikaw ko ngangkhidaba. Irap lak thoknabugum tawkhibado. Hagi zugai tawnaramba lepkhiba ikoi koinarkhiba. Umnamak singasi loina mathang salai nganbagi makokta mari chongthorage. Masidagi salai nganba machindagi ikhang khangawdana as haiba wahai asi chingduna hairamaga masana masagi mamaida makut animakna thok khumjinjaduna tumina leikhi. Wangthoi su masagi mobile do yeng hairi. Aduneba ai haiba kishulandeba. Manumito call di tawrameba. Ayung anta sidagi mana nangi cake sanabagi langba hokrabani. Ma kishu nangi birthday kawram. Natragana mana sariba cake do suibadagi ka adunaga hundokhibama. Adu cake to yawduso wish phawdi maso pirakpa yabazanida. Salai nganba adum mangmangna
Wangthoi nangangibusingdo muna tarami. Adudagi salai matha sarapna makukto khro I hek thokadabugum lukhamdo holi. Adudagi mamaido khangnon thakraga kana suhandana yam ikaina rasi leba minok ama tumina noktuna second khradi lerami. Adudagi mo noktabasa maithungda nongkhalaktuna Wangthoi di yengai. Wangthoi singangakna mabu yengna kahari. Namai numika ngaksangangi duna kaidoremo. Hang bangam dramale salai nganba magi nokmi maithungdo ipong phongna uthuragle. Wangthoi gi makukta makut oiduna thangalaktuna patpat nantharaduna tabli nokmi Wangthoi gi phamungdagi hawgalaktuna ngasai lakthokiba khungupto sasatungsili. Wangthoi ingangakna hanglei. Kaino chalage hairo. Salai nganba khumba sangdi nokmi makukto nomamaga walang ingangangda hanna yenglamda kadurigi yumadudagi thoklagle. Wangthoi tumlubagi makok ifafana hujik phawbadum phamungduda famlagaleini. Angao phengaktek thingnei awib matha suta saramaga nokmi thoki. Nungsibase ngaude haibaga yaroko.